Potloi making amasung makeup ki matang da nom ki oiba seminar ma hozai de leiba Manipuri Sahitya Parishad ke hall da pangthokre hozai dagi Mary Kobi nupi amana maru oiba thodang lauduna sel lang ki ba seminar aduda makeup artist amasung designer Jenny Khurai Rozia amade Miss Meghalaya Razia Arambam so sarukya ke participant Yanghai Romna Sarugyaduna Pangthokiba seminar aduda Jenny Khurai na hai Manipur ki wangwada choina khundariba Maitei Singda potloi making amasung makeup ki matangda mayek singna khanghanaba thauram ama siliba ase yamna afaba khongthang amane masina mafam asida leiriba nupi oibi singda potloi sembagi matangda kharadang oirabasu khanghanba ngamlagani haiki One day seminar polloi and makeup lan haibidi polloi se karmana set kani karam-karamba kanona hena susanai aduga makeup se karmana tawkatagi habasiki samnapa kanona aduda sida yamna amuk chapthokchani na ama original khagi Miss Meghalaya tagiba nupimsa se Rozia sina model oibaki kanone ado mangonda ren polloi se set aga makeup se loiraga polloi set kana khotana tawidoi ado yamna harawe nungai haitara sumaina mutem samayan thena se aigi araiba haise yamna lagna lagju sena dom taktora bane haitara mayam